अहानबदा मरुइबा पाउ पिजरे ST लिस्ट चनबगी वाफम सुप्रीम कोर्ट ना मणिपुर हाई कोर्ट की याथंग इननबा खंगलखरे मणिपुर की अपुनबगी सक्तम कायबियारोय सुदा लेरिबा कुकी मिलिटेंट सिंह एक्शन लौगदबनी हाइना इम्फाल दा पाक्तकना धरना फंबगा लोइनना खोलाव कया लाउखरे मणिपुर की इरांग असिदा पुन्ना मियोय हुंगुदरा हुंदोय लेखिद्रे मसीगी मनुंगदा निफु माथोयदी कांगलुप की इरांगदा तसेंगना लेखिदबने MPCC ना मणिपुर की हौजिक ओइरिबा फिबम असिगी मतांगदा AICC दा पुखटना खनखरे अमदी AIR चुरचानपुर नमफुदा मथौ तौबा लेफनख्रे मैम खुरमजरी ELITETV मणिपुरी पाउ मियेंग ताबिरबा सिंहबु विजयता खांगेबमना तरामना होक्चरी मियामदा मपुंगोइबा इपाउ पिजद्रिङै मांगोइनना COVID-19 गा मरी लेनना लेंगाकना पिरिबा SOP सिंगाकना चपिनबा खंगनजरी मियामना मतम पुंबदा मार्क्स पीबा खुसा सेंगना हमदोकपिबा अमदे मियामागा अमगा की मरकता फिट तरुक लापना लेबिनबा खंगनजरी मसीदस नतना COVID-19 की वैक्सीन सेंग मतम चाना कापथोकपिदुना लाइचत असिबु लांथेंगनबदा अदोम अदोमसु थौदांग लौबियु हाइना ELITETV के माइकेदेगे म्यामदा अपील तौजरे हौजिक मपुंगोइबा पाउ म्यामदा संदोकना पिजरे मिठै अमदी मैटैना ST लिस्ट चनबगी वाफम अदु मणिपुर हाई कोर्ट की वाफम इन्नबा सुप्रीम कोर्ट ना खंगनख्रे लोइनना हौजिक ओइरिबा इशू असिगी मतांगदा जुलाई थागी अहानबा चयलदा खनरगदे हिरमसिगी मतांगदा सुप्रीम कोर्ट की ngasiगी हियरिंग दा यावखिबा एडवोकेट कोरोहनबा लुवांगा ELITETV की एडिटर गा टेलीफोनिक कन्वर्सेशन अमा हौजिक न्यू दिल्ली दा लेरिबा अखोइगी एडवोकेट कोरोन बुलवान गुदा मरुइना ngasi सुप्रीम कोर्ट की हियरिंग रंग ताकसु दु जुम ngasiगी हियरिंग सी कोई कनोदी मपुंग ओइबा ऑर्डर अनि पीरगा ngasiगी ओइनादी हियरिंग जे लोइसले हाइताई अदो अहानमदा कोइना मणिपुर हाई कोर्ट लेरिबा पेंडिंग लेरिबा केस अमा केस तुगी आदा लेलेना सिदा अपील तौसलंबा हाइताई कोई मणिपुर ट्राइबल फोरम नको अदुगी तौसलंबा केस तु अदुगी अदु वोट हाइबसे आदा लेना करिगी सिदा लाकोनो हाइबदु ऑनरेबल सुप्रीम कोर्ट की चीफ जस्टिस ना हाइरे हाइता मैं अदुना मदुगी केस तु मकोई माइकेदुगी कुमकपसिना मणिपुर हाई कोर्ट ता केस तौबो मतमदा अखोइगी मियोइसिंग लॉयर अमता कुकी लॉयर अमता संगबो नमद्रे हमदु संगनद्रे अदुना हाइबदा कोई सोलेजु अदम हेक तौरे अदुम बय वाखम दैते नोसिकी रिवेलिंग सिचुएशन जिदा कोर्टसी मथौ तौदबदुनी हजि लैबसे अदुना अयामबना कोई ऑनलाइन दसु टेलीफोनिक केनोदा आर्गुमेंट ओन तौबने हाइकोर्ट मदुगी ऑर्डर दुमा हाई कोर्ट दुम पेंडिंग लैबनिना मदु सुप्रीम कोर्ट लाकनो मदु हाई कोर्ट खनो हाइबगी ऑर्डर अमा लेरे नंबर 1 यदि नंबर 2 की ऑर्डर दा लैसी कोइदा हजि तौरिबा सिक्योरिटी फोर्स ना कोई मीचम मियाम जिंग इनोसेंट पीपल जिंग जी मची दा केनोजी पीदबा आईडी सिक्योरिटी पीदबा अमदी बॉर्डर स्टेट बॉर्डर विलेज हाइतारे की विलेज अमदी मिके विलेज अनि की बॉर्डर दा लेरिबा आर्मी जिंग जी अददा डिप्लॉय तौरगा मथौ तौदबा अमदी स्टेट की लॉ एंड ऑर्डर की बम नाकपदु थबक तौद्रे हाइबजी मयाम कनबा मदुगी आर्गुमेंट अमा याम फजना लेरे दुगी दुना करिगा मई लेना हाइबदा ट्राइबल फोरम दिल्ली ना
moina tharakpa petition du loina na PIL gi 540 PIL du da mar ngasi cham mayam na khambi be aba ko na khammi na be aba chi sigi ko ye Manipur go be issue sigi ji present rayo sigi mai le na case loina ma case yam yami case ahum mari manga hai tare pula si punjal lakanda ai ko punna khanare hai tare ngasi pula boina punna khanare to man to na khanadre aduna ngai high court bar association amadi all Manipur bar association na abadi petition ama aduga loina na implement ai ko ji international media organization na thaba ai samagna amadi junior luangna ai ko ani na represent toba adumba case ama adagi atopalu global media foundation haiba ahum jina tharakpa siga thariba case loina makti da punjala khana bani aduna haiba loina order ibong ngasagi judgment du da second judgment da laigije koina hauji laiba loina problem je fajana ngakpa namde haiba se kogi achauba keno mani madu argument mani aduda solicitor general of India amadi kogi Manipur ki represent toriba lanet council na madu thambada koi improve tori aduga koi madugi status ama hujui tori badugi matung na kai kam da provide tore security na taga ni me amje secure erwa 7 secure zone da leirabra hai badugi status report ama tu mo da picket ka da bai hai base in a second judgment ni aduga lemhori ba PIL gi kanana sumi kanana lali kanana mai thaba hana howi na taga anything machida thoi ba mayam ji mapung oi ba PIL ama 540 je machi gi PIL ji ne ko ne implement tawjari ba termination petition ngana ko na thaja ba adugi case ki mapung oi ba ji di yosu losin me ada yam sang ba around 35 40 minutes ki argument ngati yam sang ma khang gi argument ama tawi ada yam ji ame party suni me yam pull ga tawbani na ado madugi makha ta ba hearing di amu laiba July gi ahan ba cheyol da madu amuk list tawre adi Supreme Court ki case summer vacation lai gi mana mo ka no first week of July da kogi makha ta ba hearing amu tawrani na sumai lere ngasi gi order amadi ngasi gi case ki status se sumai thamjage kuna tazabada koi marune selul track ki matang si koi Manipur High Court na mahan koi Manipur lengak ta koi chayol mari gi matam manung da recommendation thagu haibadu sahi ama sangdok ki matang du Supreme Court na su haiba sahi ama du matang da khanaro haiba phum su right ta ki mana phum thamme tazaba sikrai phawra chummi kamai le thambi summe madugi matang du ekoi yam ngasi argument da yam sangba argument da yawi ada High Court of Manipur na ayaba pigra bai di 1 year state government na kan torpa appeal double bench tori ba appeal koi week 4 weeks man lai koi thabak tu pang thu ngam moi aduna koi 1 year matam PBU haibadu kan High Court of Manipur na pigre madu su makoi gi challenge tu yauri man madu kathat ka dabani haiba potuni hojik koi gi Manipur tribal forum na tharai ba petition to aduna madugi directives ta Supreme Court ki observation na ngasi thamni ji su koi gi madu constitutional matter ni aduna madu parliament da tawda thabak ni madu High Court amana directives piba yade haibagi mamang na observe thamba su leiri adubu hoji su adumaina dum thammi adu final oiba argument du di kogi High Court of Manipur da moina kasat kadam ni haibadu di sat kadam ni haibaduna masigi order duna adum masigi di lotion ba haitare madu constitutional bench amana khana gadam ni haibo wapam je madu gi kenodu leiri aduna Ujimaki de adugi final over like adugi case gi matang du koi High Court of Manipur da case to hanya bani sida case to bayar hai bi Supreme Court gi ngasai gi aina panjab da ahan bagi order aduda dumai like hai tai yam nuai je da koro wari batai chana jaba makhata na update long na bhona jage makhata ba kari haibi ning belai makhata ba si koi aina mu koi vijay ba Manipur gi situation ji da government na haibadi state na amadi central government na ekoi ni sam yam jing ji not for only say maitai khatana na vote kukian maitai ki koi civilian people innocent people in here they are not protected by the government of India and government of Manipur aduna madu laibani na insecure over feeling loi phawbani na laibam jam leitabani na adagi makoi na pigane na lauthoi ba lupa lakh ani khagim chabagi pigane ha wapum do laibani na madu mak ekoi thabo no thokpadi yaroi da ba life amadi property ngak pai je state amadi central government mathau oi bani na madu tawnana bagi da mutai koi lawyers for human rights Manipur na
ꯍꯌꯦꯡꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯃꯥꯡꯍꯜꯂꯦ ꯍꯤꯡꯕꯒꯤ ꯍꯛ ꯄꯤꯗ꯭ꯔꯦ ꯂꯥꯏꯐ ꯑꯦꯟ ꯄ꯭ꯔꯣꯄꯔꯇꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯗꯨ ꯗꯤꯔꯦꯛꯇꯤꯞ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯄꯤꯇꯤꯁꯟ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯖꯔꯤ ꯃꯗꯨ ꯍꯌꯦꯡ ꯐꯥꯏꯜ ꯇꯧꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯔꯧ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯑꯞꯗꯦꯠ ꯂꯩꯕꯗ ꯑꯣꯖꯥꯒ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗꯤ ꯀꯩꯊꯦꯜ ꯀꯌꯥꯗ ꯀꯩꯊꯦꯜ ꯐꯝꯕ ꯂꯦꯞꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯒ ꯂꯣꯏꯅꯅ ꯁ꯭ꯂꯣꯒꯥꯟ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯏꯝꯐꯥꯜꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯣꯡꯕ ꯀꯩꯊꯦꯜ ꯑꯃꯗꯤ ꯁꯤꯡꯖꯃꯩ ꯀꯩꯊꯦꯜꯗ ꯀꯩꯊꯦꯜ ꯐꯝꯂꯤꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄꯣꯠ ꯌꯣꯟꯕ ꯂꯦꯞꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯁꯤꯡ ꯌꯥꯎꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯀꯩꯊꯦꯜ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯃꯥ ꯃꯦꯃꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ Sagai na taiduna awaba targa ikoina sida kaidendadi karis tawdi haidana noktana ikoina pot yombragi matamdo natre adu oragadi ngasiga lengak lo yoriba aikoigi state sarkar amadi center sarkar da aikoi leibak thugaina ba gotona taunaba nachade lalhoriba kuki lalhoba singne attack tokdana hale tupe yum thare haibache ngarang nahanda nauna tang ahum dagi matung tarak ngarang nahan chu yaure adu oragadi Sarkar sida ikoina mama among oina khadien phambi among oina Manipur gi citizen among oina masi tawhan biranu haidana ikoina oli ikoina haibache Manipur lengak sachon sida ikoina mitopna ikoigi kaino lengak ki mapu oihanbinu lamgi mapu oihanbinu aduga Manipur sida lengak ani sude lengak ani thamba yaroi maramdi sigi wakhal la ibasi assembly member oina Manipur gi assembly member ne na Karaba MLA Tarana Pongna Aikoge Manipur gi Laiba Kaino City Oige Aduga Lam Manipur di Oige Aduga Lenga Tiama Kaidokyo Hairak Pase Masidi Moige Hana long term plan to the Tauraga Moi assembly member Tara Sina Magi Jati Oiba Cookie Sing to the Insilaga La Loaraga Tugairaga Moigi Oinabra Haibage Wakandonga City Maitai Koina Loina Koka Loila Abanina Madugi Sachon Lengato Lebearoi India government Kangbiyo state government Kangbiyo Lehori MLA Yankai Karigi Tumina Lebana Aduna Leba Chungya Yaroi Naramdan Jati Kairabadi assembly member Oiba Yaroi Lairoi assembly Kairagadi Parliament member Odiba MP Ahum Marida Sisu Manipur Kairadin Hoi Lebearoi Karigi Demakta Tumina Lebana Haidana Kolau Chilau Jaraga Yamna Inna Singna Santi Lena Mama Oibi Singna Amaso Sukai Danaba Wai Karadang Tamzarga Laujabani Adudaida La Lakwadong Nangasi Vidiba Manipura Inna Singna question Santi Lay Adorga Santi Lay Jagada Arang Sing Utuk Tong Yumbada Mama Oibi quite key
पोट चै योनबदा अरांग लेरेन चेंग्रे अदुना लेबिरनो पुलिस फोर्स थंबियो अखोय वा ngangoy चिंगया तमला चिंगहोक थंग जुदाई दा थंबिरो रोबा करीगी थादबनो लेरिबा फोर्स सिंगन नो दना खेरदना उसे तवय दना लेरि अदु सरपदी मै होय लंपोक हौरिबा नोंमै मरुना लंदारिबा जगह दु दंगा थोकनबा थंबियो मसीदा प्रेस के खुतांग दा हाजरी मसी थंबी दगदी मणिपुर पानबीरबा एमएलए सिंदो रिजाइन तौबिरगा अखोय दौना चप चाना सेंटर दरा स्टेट नरा खुलाई पिरो अखोय जो बाउंडरी दो ngakjaragera mama oibi अखोयना चोक तोक चराए मणिपुर की हौजिक फावदा मे अहुमदगी हौरगा मियोय हुपुदरा हुमदोय लेखिद्रे मसिगी मनुंगदा निफु माथोइना कांगलुप की ओइबा इरांगदा तसेंग तसेंगना लेखिदबनी हाइबा सिक्योरिटी एडवाइजर टू सीएम कुलदीप सिंहना फोंदोखरे वाफम मसी ngarang सीएम सेक्रेटरीट ता पांगथोखिबा पाउमी सिंगा उनाबा अमदा फोंदोखिबने मांगना मखाताना फोंदोखिबदा हौजिक फावदा मियोय मंगा थीबा खंगदना लेरी हंदकी इरांग असिदा युम लिसिंग अमगा चनिपान तरा हुमदोय थाखिबगी रिपोर्ट लै अदुगा मियोय चनिगा निफु हुमदोय सोखी हाइके अमरोमदा ngarang फावदा मियोय लिसिंग निफु तरुका चहुम निफु माथोगी मनुंगदा मियोय लिसिंग निफु तरुका चनी मरफुदरा तरुक मसा मसागे साफगदबा मफम सिंगदा थमख्रे हाइके मणिपुर प्रदेश कांग्रेस कमिटी की टीम अमना हौजिक ओइरिबा मणिपुर की फिबम असिगे मतांगदा ngarang न्यू दिल्ली दा ऑल इंडिया कांग्रेस कमिटी की लीडर सिंह उनदुना तानख्रे हौजिक ओइरिबा फिबम असिदा तंगदु लेताबा पुरकनबा लोइनना लांजेनदुना लेरिबा मियाम की मतेंग पांगबिनबसु तक्सिनखे खोंगचट अदुदा पार्टी की प्रेसिडेंट के मेघचंद्र सीएलपी की लीडर ओ इबोबी सीडब्ल्यूसी की मेंबर गाय खंगम एमएलए के रंजीत एमएलए ओ सूर्य कुमार एक्स एमपी टी मैना अमदे हानगी मिनिस्टर एम ओकेंद्रोसु यावरे एमपीसीसी की टीम असिना ऑल पॉलिटिकल पार्टी की मिफमदा थमखिबा वफम सिंह थबकता ओंथोकते हाइना मराल सिके ऑल इंडिया रेडियो चुरचानपुर नंफुदा थिंगजिंदुना मथौ तहनखिद्रे हाइरे थाजब याबा पाव अमगी मतुंग इन्ना नोंमनिनी सिगी मनुंगदा स्टेशन असिदा थबक तौरिबा स्टाफ यावना लाक्लगा स्टेशन असिदगी रिले ओइना संदोकलिबा थबकसिंग लेफनखिबने मरु ओइना कुकीलैंड की मफमदा मणिपुर की ओइबा स्टेशन हांगबा यारोय हाइबा वाफम थमखि हाइरे अमरोमदा स्टेशन असिदा थबक तौबा स्टाफ सिंग मिजोराम नत्रगा सिलोंगदा ट्रांसफर थाबिनबसु तक्सिलकले हाइरे लाग्लिबा मे कुनिपांडा पांगथोकदोरिबा यूपीएससी न लौबा सिविल सर्विस प्रीलिमिनरी एग्जाम की ओइना मणिपुर की इम्फाल सेंटर अदुमक एग्जाम थागने अदुमकपु अतै खुदोंग चादबा कांगबु सिंगे अतोप सेंटर सिंग खनबा यागने हाइरे यूपीएससी न थादोरकपा चेरोल अमदा हौजिक ओइरिबा मणिपुर की फिबम असि येंगलगा सेंटर असिगे अहोंगबा लैरोय अदुमकपु मफम असिदा एग्जाम थाबा नुंगाइरोइदबा सिंगेदे अतोप सेंटर खनबा याबगे खुदोंग चाबा पीबने हाइरे कैंडिडेट सिंगना याबा सेंटर सिंह अदुदे मिजोराम की आइजोल नागालैंड की कोहिमा असम की दिसपुर अमदी जोरहाट वेस्ट बंगाल की कोलकाता अमदी न्यू दिल्ली की एग्जामिनेशन सेंटर सिंह ने कुकी फुरुप की दमा कुकी एमएलए तराना लेप्तुना मखोई ओइबा सेपरेट एडमिनिस्ट्रेशन अमा तालकले असिगुम्बा मणिपुर की अपुनबा सक्तम थुगाइनबा होनरकलिबा असिदा लेहौरिबा एमएलए सिंह करी तौरी हाइबा वाफम कोकोमी की कन्वेनर डब्ल्यू सेकेंड ना फोंदोखरे वाफम असि कुकी सिंगना मखोई ओइबा एडमिनिस्ट्रेशन अमा तालकपा मणिपुर की अपुनबा की सक्तम थुगाइनबा होनरकपबु यानिंगदबा फोंदोक्तुना सोइबम लेकाई सिटीजन क्लब पांथोखिबा मियाम की ओइबा वाकट मिफम अमदा फोंदोखिबने मांगना मखाताना मैतै हाइबा फुरुप असि नोंमै पाइदुना लांथेंगनबा पांबा फुरुप अमा नते अदुमकपु अपुनबा मणिपुर की सक्तम अमगिदमक मतम अमदा इपा इपु सिंगना लौरंबा थौतांग अदुमक चपचाना लेपकने फुरुप खुदिमकी ओइना लम मचेत मचेत थोकना येनबे यारोय इंडिया गवर्नमेंटना मणिपुर की अपुनबा की सक्तम थुगाइनबा सिलकपा लालोंग असि लमदम असिदा लेरिबा मैतै कांगलुपना चपचाना मायोकनगने लोइनना हौखिबा मे अहुमदगी थोलखिबा इरांग अदुगी मतांगदा वाफम कया अमसु फोंदोखे अदुना मसिनि कुकी के चिनाब सिंगदुना तेयोरे बिसाखै मेदाम मन हाइबिरुनि चुराचापुते गुतौबा चुराचापुनि मैतै सोसाइटी युमनगति बोम सुजलकांदा युमजिंगता थुगाइरपा अमदि चावल बिल्डिंग मयाम सिंगदा जीसीबी थाचलगा ताखाइबि पोट अम तौरे मसिना करि केरोबा
India government thara iba samra thona amadi DCM na amadi army ni DN na lady bache aduna ne ko komina ngasi haiba numit ase Bharat Sarkar ga su chanari bab kuki ga Manipur government ga ani gi agreement adugi aroi ba numit ne hayeng haiba numit ase dagi akoi anova agreement amamu ha taru ki extend to guduri ne aduna akoina ngasi India government da Manipur di lengak te phune thami bidi kaino ngachi in aroi ban numini hayeng ai ban numini achi dagi akoi amuwana su ge agreement tongna bi ragano su ge extension to bi ragano hari ba singa sai aine yadaba terrorist ni micham praja do onja lagano mai kapni mi yum lut to bani amagi makoi je violence to hanba tum la ba lalo mo group amani haidana lengak achina India government na makoi singa te lokup piu hai ba adugi pauje lado ngasi tampaki mayam singa si ai PG hai ba pauje ladugi adugi namakta niam ni pham rakanda ai koi punna wari longmina si punna gyan tamina si apunna Manipur amagi ramak akoi chakat Manipur gi apunba saktam kaibiyaroi Burma degi lakpa su sign tawriba kuki militant sing khudakta handokadabane reserve forest ta khunda sanba yaroi haiba kholau kaya lauduna khurai ahomgai de leiba Eastern Educational Club miyam gi oiba wakat mifam ama famkhre miyam gi oiba wakat mifam aduda wangang laduna khurai ahomgai merapai bi club ki former secretary Laishram Memsa na hai Burma degi changlakpa kuki singna Manipur gi apunba gi saktam thugaiba yaroi Manipur saktam thugaina ba rakpa khudimak maitai nupi sakti utuna khwangchet machi langduna lanthengna ba sem sare haiki ahongai gi area da sangak pasi kuki haiba chin kuki bramis gi sangak pasing je lak pade khoi ahongai gi maira pai bi club hairi ba lekai sigi miyoi sing sina smai taraga ngaijari thangjam lekai hairi ba lekai sigi area da leiri ba mipung khudi makna hairi ba bramis gi sangak pa foreigner koki mayam se ngak na bagi damak khoi yopak thangjau pai dana ngaijari ukhaw le khoi sat lure khoi lilip game gi damak khoi sasaru re khoi na satpa matam da nongmoi kapna rame akhoi sangbaya pukhaw terapur haiba dugi lapak to de akhoi je halakhre community hondagi ko akhoi satbaya ba chasaru re adu ta lei hobo mi sing je akhoi na nupi em phau lai tre moi se nupa nga hatani haiba du da ko akhoi se nupi se leiri bara haidan Manipur gi ngam khai kai ba yaroi haiba gi damak ta nupi sing se leitra bra akhoi yum da sanga khoi yeng jaru re ba ko haidi ba mafam je pukhaw ahal lup haidi ba lapak ki asai area si da nupi em phau lai hokdre ba lehaudre ba nupi sing je mo se kadai phawon leitri no haiba do akhoi sanga yeng jaru re akhoi imit mang ure lehaudre aduna Manipur gi apunba saktam kaiba yaroi haiba gi damakta khurai ahongai lekai thangjam lekai club hairiba maira pai bi club asi sina hiram khudi makta akhoi na support tawjagani Manipur miyam gi damak adne India ki foreign policy na Manipur mangtak na ba silabra kuki militant singi su khudakta hando u haina coordinating committee on Manipur integrity kokomina thador cherol amana khangalakle cherol asina makha taraduna ngasidagi ningsing ba thoktraba matamdagi Asiatic power oina haina humna palamba kangleipak amane adumakpu kangleipak na India da punsin khibadagi British na talamba Tamlamba fatraba loilamgi lemkhak chatna kanglon sing makha samthaduna lamdam asigi miyambu khaido khaijin tawbada natana lamdam asigi lamkhai su pixil lakle masida natana lamdam asida lep palaitana mitop miyan kaya ama sangsilaktuna demographic imbalance tholle loinana iramdam asigi yelhomi sing asidi mitop miyan cha singna tanba horakle asigumba thawong asi makha tana thoktana ba lamdam asigi miyamna hona hoba chume haukiba me ahumda kiba irang adu matam gi lengak na ngamkhai landuna changsilakpa mitop sing khandok haudaba amadi yengsil haudaba asinane matam gi palamba lengak ki asoiba kaya aduna ngasigi Manipur gi miyam amadi lengak ki narco terrorism da ngak
ngak nole Myanmar dagi changlakpa bitop singna hojikti lamdam asigi mapu sakre masigi mathakta ningthau haktaktagi leiraklaba ariba furup khongsai mar paite amade atei furup macha singbusu kuki kanglupki mingda punsinduna lamdam asigi yelhumi singbu yeknaba oina khalalakle Mamangai dagi lamdam asigi yelhumi oina leiraklaba kuki ichil inaw singi thamoigi asingba wafamsu matam leiringaida miyamda thambiyo nakoigi damak lamdam asigi majority oiriba mitei lakh 13-15 asina thonglauna hangduna leire chahi lising kaya ipa ipu singna ngaktuna thamlamba ngamkhai asida singnaraklabadi kokomina tumina leiraroi aroiba pankhai amagi damak thabak chatharaklagane hojik paliba lengak asina tungi cherol surolge Charol surolgi khanduna afaba tunglamchat ama oinaba paikhat payaba thabak paikhat piramo amaromda hojik oiriba phibam asida micham miyanda khut thariba kuki militant singi thabak thaong khudakta lengak asina thingo loinana su asi khudakta handou matam leiringai miyamgi politician sing amata oina punsinduna mating leina tungi mirolgi damak miyamgi apamba thabakta onthokpiyu amade apunba manipurgi saktam asi ngaknaba honabiyu haina lengaki mafamda cherol asina makhatana apel tawrakle paugi marakthana tembebre amatang lominase Babina Diagnostics Manipur da ihan hanba oina ingsok lising amaga chamapal marifuhumdoi da linkhatki masina awang nongpok bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli wana honajaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kayagi mating pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come at Mason open for 2023 and 24 session. Brakimatung da taramna ukchare makhataba pau pizare Hojik Manipur asida oirakliba kanglop anigi irangda kuki militant singna yawsilakpabu yaningdaba phongdokladuna iroi sembagi IYDC club ki lampakta maira paibi singa khusamnaduna wakat mifam famkre wakat mifam aduda iroi semba youth development club amade iroi semba apunba maira paibi gi yamlaba miyamna hojik Manipur asida kuki singna changsilakliba khongthang ase yaningdaba phongdokladuna wakat mifam ase famkibane hairiba wakat mifam asida saruk yakiba IYDC ki President Chanam Sanatombana Fongdorakibada Matam Kuinadagi Leminaraklaba Chingtam Anigi Marakta Kangodana Karamba Kuzin Thorangdagi Manipur Asi Machetana Kaikidorobra Haiba Wafam Thambata Natana Athuba Matamda Manipur Lengak Amadi Center ki Makok Thongba Singna Yengsin Haningi Amadi Hojik Suda Leiriba Kuki Militant Sing Asisu Makoi Makoigi Mafam Singda Halan Kigadabani Haike Amaromda kuki MLA Tarana Paliba Sarkar Asida Ayaba Amata Laudana Makoi Kaktagi Oiba Tokai Tajarge Haina Changsilakliba Asi Athuba Matamda Handokadabane Haike Thogi Thodok Sham Nuaite Koi Yam Nungsijana Leminarpa Koi Mayuruni Leminarpa Ateni Koi Mating Zana Longzavani Adubo Karamba Karo Koi Kuzin Thorong Degi no Smaina Yam Tuna Atu Matam the Togi Thodosi Yam Nuaite Aduna Marina Hoji Koi Sarkana Senate government Amsung Manipur government now Su the lady by Sinau Kuki militant sings here. My designated
designated camp da thambiba adu mai khulai sing suribra haibdi madugi sab sab yengchin ba pami aduga maruina khoi gi hojik marak marak da khoi pau khrasu ta jai mai thaba adagi gari mai thaba si yaragadi tokpi waina khoi gi ko ke market su khoi phongduk chari aduga su da lei bai sinau sunu gyan tabum thoi maru di misam hat ba se kai no misam hala kai do loi kari por ka do no yamna khoi gi kai haidare kari haini khoi gi sorry pang da bai thong ne na khoi na ba se strongly condemn da we na khoi gi ngasi phami ba khoi gi imai bela dagi satan har marung pang sing mo chin jara aina sigumba thawlok chaman tawbi gano pang da wi thawuk tawbi gano khulai ba masen ka piu misam ba hatbi gano hai ba ina ma khoi gi medai thong ne thamjari Nakalamaromda wakat mifam aduda saruk yakibi iroi semba apunba maira paibi lukki president Saugrakpam Ibe nungsina phungdorokpada irang asina maram oiraga Manipurda matam sangnadagi leminaraklaba jingmi tammi anigi saktam kahenbe yaroi amadi hanagi matawgum ingna chikna nungsi sanana leminaba pami haina makhata ke khundale daduna nusi sanana leminarakpa jingmi tammi ase akoi asumba pam daba thokdo thokhiba se akhoi yamna penjade aduna akhoi ngase wakat be pamje phamjabani aduna matung da ju tawbino aduga akhoi misi mena kaya thokhare migi yum kai mai thadok piduna awana kaya tagare bache koi kaya da wariba akhoi asuba se abu hana matung akhoi tawbiganu si sanana laimina si chingi tapi haiba se thaina ipai ko hatabi laimina rakpani aduna khoi ju amohana tawiranu aduna khoi Amaromda Khundrakpamda leiba lining thau panganba sanglenda ngasi yaifa lamjing lob Northern Students Club amade Youth Development Organization ga khusamnaraga wakat mifam phamkre wakat mifam aduda tongan ba slogan iba play card kaya su sizinake leitan pokpi dagi lanje lakhibi pangabam bimotana phangdorpada ikhang khangaudana me ahumda kuki singna nongmai kapsilakpa amade yummai thaba kaya torake mahangna makha taraduna nongmai kapsilakpa aduda makhoigi mache amade matai pankhi aduga makhoi hoje Jenims laikanaduna leire aduga mahaki imung manungi nupa macha singdi leitan pokpida lehori haina phangdoke hana ikauga dagi yengkuman swaije mai tharako male maingal malai ko male baba khoi swaije bu yorak kadra ne na khoije siajing ji jim sana ba chatle na kauksan na dana ko chana na taunari kan ji khanghaude akhoi gi ching ji amna eba maning gi ching ji dai nongmai ji patro kapak padagi khoi ji tongmorong khangdana chelak pane ba chana karom ching gi bino mapana karom ching gi no mapana haide hai nang na chana pi ji puraga selo khoi dinu pani na kana thopa nang na chana pi ji kana mau pi ji ga puraga selo na hai ba da khoi ji labuk ji samdaraga chele e kari gum ta porak panang de bai cha sing jel inak to leram ga di gari jing ji thok do ro panang ga da gari nung li jam ta thok do panang de sumang da oi cha ga le hoye gari jing ji de chan pa dana lalak tu de chen jhal laga gari je forsan ji ga manaun pa gi himalaya kai kai ji ga khara thok do hoye ba au pos do bok thok do hoye do adu manung da kham ba gari ga oi cha e mau ma chi manau khoi che taruk lai bani chan pi ani ga khoi yum tara mo adu da plap ta bane bala buk tu da tara ga lebe yum jing je oi na mari thagan narak padagi koi ji ka ok chai chen narak padagi itai yai ma ma budi oi pale ma gi family je ichi ju pale itai ju pale nong mai na loi na ma adu huji porong pat lebe do i ka kap ta na tawra ka porong pat lebe do moi hujik pudi phare kumala pak ta lairi na hai dakta da gi lebe do phare mo ma chi mana inaw na pi jing ichi jing chan jing le oi na ma moi gi ju oi chak bane khoi le tambak bi de yum thari ji yum nak ko yum nak tara kun du mak su thare du ko gi mamang de yum nak tara mo thale tambak bi de yum nak kun Amaromda wakat mifam aduda saruk yakibi asem binodinina ek zila parishad na phangdorakpada matam sangna leiraklaba Manipur gi apunba saktam thugainaba honarakliba ase Khundrakpamgi prajana yaningde amade kuki gi MLA tarana laurakliba khongthang adu athuba matamda state government amade India government na athuba matamda minyeng changbiu haina makhata ke
ꯈꯟꯗꯨꯅ ꯊꯥꯒꯠꯈꯤꯕ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯀꯟꯕꯤꯅꯕ ꯁꯦꯝꯈꯤꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯋꯥꯕ ꯇꯥꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯀꯟꯅꯕ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯑꯃꯠꯇ ꯎꯔꯛꯇꯕ ꯑꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯃꯤꯂꯤꯇꯦꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯊꯝꯅꯈꯤꯕ ꯁꯨ ꯑꯗꯨ ꯂꯧꯊꯣꯛꯇꯗꯨꯅ ꯊꯝꯂꯤꯕꯅꯣ ꯃꯗꯨ ꯍꯟꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯩꯇꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯀꯜꯂꯨ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤꯒꯤ ꯋꯥꯀꯠꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯁꯨ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯄꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯎꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯪꯀꯠꯈꯤꯕ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗꯒꯤ ꯊꯥꯒꯠꯂꯛꯂꯤꯕ ꯂꯩꯄꯥꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯊꯥꯒꯠꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯥꯏꯟ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯊꯝꯈꯤꯕ ꯑꯗꯨꯒꯨꯝꯕ MLAꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯊꯧꯗꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗꯅ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯧꯔꯛꯂꯤꯕ ꯏꯍꯧ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕ ꯂꯣꯏꯅꯅ ꯃꯈꯣꯏ ꯀꯨꯀꯤ ꯇꯔꯥꯅ MLA ꯃꯤꯅꯤꯁꯇꯔꯒ ꯀꯣꯟꯅꯅ ꯃꯈꯣꯏ ꯇꯔꯥꯅ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯥꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯖꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯈꯨꯗꯛꯇꯒꯤ ꯐꯝ ꯊꯥꯗꯣꯛ ꯂꯣꯏꯅꯅ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯥꯗꯣꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯣꯏꯕꯨ ꯐꯝ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯉꯥꯃꯈꯥ ꯑꯋꯥꯡ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯁꯨ ꯉꯁꯤ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯆꯤꯡꯉꯥꯃꯈꯥꯅ ꯁꯤꯟꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ MLA ꯇꯔꯥꯅ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯇꯥꯖꯔꯒꯦ ꯍꯥꯏꯕ ꯑꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯈꯣꯏꯅ ꯋꯥꯈꯜ ꯐꯥꯊꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯌꯥꯅꯤꯡꯗꯦ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯄꯨ ꯇꯣꯉꯥꯟꯅ ꯇꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯈꯤ ꯆꯤꯡꯒꯤ MLA ꯇꯔꯥꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯜꯂꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯈꯣꯏꯅ ꯋꯥꯈꯜ ꯐꯥꯊꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯅ ꯃꯣꯏꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯩꯈꯣꯏ ꯑꯣꯏꯁꯨ ꯑꯣꯏꯔꯔꯣꯏꯗꯕ ꯃꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯖꯥꯇꯤ ꯀꯨꯟꯊ꯭ꯔꯥꯒ ꯇꯔꯨꯛꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯄ ꯂꯝꯗꯝꯁꯦ ꯃꯈꯣꯏ ꯈꯔꯁꯤꯅ ꯀꯩꯗꯧꯉꯩꯗꯁꯨ ꯏꯟꯊꯠꯄꯁꯨ ꯉꯝꯃꯣꯏ ꯊꯨꯒꯥꯏꯕꯁꯨ ꯉꯝꯃꯣꯏ ꯊꯨꯒꯥꯏꯒꯅꯦꯅ ꯈꯜꯂꯤꯕꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯃꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯁꯤꯒꯤ ꯋꯥꯍꯧꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯍꯟꯗꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯥꯅ ꯁꯪꯒꯥꯒꯗꯕ ꯍꯌꯦꯡ ꯁꯪꯒꯥꯒꯗꯕ ꯍꯣꯜ ꯑꯃꯕꯨ ꯉꯁꯤ ꯑꯍꯤꯡ ꯈꯪꯗꯕꯁꯤꯡꯅ ꯊꯨꯒꯥꯏꯗꯅ ꯌꯥꯡꯈꯥꯏꯗꯅ ꯇꯧꯔꯝꯕꯗ ꯃꯥꯅ ꯀꯔꯤꯝꯇ ꯃꯗꯨꯒꯤ ꯔꯤꯑꯦꯛꯁꯟ ꯂꯧꯔꯨꯗꯕ ꯀꯔꯤꯝꯇ ꯍꯥꯏꯔꯨꯗꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯉꯝꯍꯟꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥ ꯊꯣꯛꯈꯤꯕ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯑꯆꯧꯕ ꯔꯤꯂꯤ ꯑꯃ ꯆꯠꯄꯗꯁꯨ ꯀꯔꯤꯝꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯅ ꯁꯨꯃꯥꯏꯅ ꯃꯈꯣꯏꯕꯨ ꯃꯅꯨꯡ ꯇꯥꯅ ꯆꯠꯍꯟꯈꯤꯕꯁꯦ ꯉꯥꯛꯁꯦꯟ ꯀꯔꯤꯝꯇ ꯇꯧꯗꯅ ꯆꯠꯍꯟꯈꯤꯕꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯔꯤ ꯍꯥꯎꯔꯩꯕꯤ ꯑꯄꯨꯟꯕ ꯂꯨꯞ HALꯅ ꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯍꯥꯎꯔꯩꯕꯤ ꯀꯥꯡꯖꯩꯕꯨꯡ ꯑꯆꯧꯕꯗ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯔꯦꯂꯤ ꯑꯃ ꯆꯠꯄꯒ ꯂꯣꯏꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯉꯁꯤ ꯆꯠꯂꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ngasi changsinkiba rally amadi wakat mifam aduda saruk yakibi ima anina hauzik oidiba fibam asida manipur lengakna tuminna leisinbabu yaningdaba wafam kaya phongdokhe hauzik lu garba tanja sida manipur gi miyamna wanaraba matam masida kasin koya yona chatna media singna lawgadaba pawbu manipur gi aso sati na sok iba so champur gi mafamda media sanghandabagi maram masi ai yamna dingde maira paibi uma oina aina thamoi sokna masi matang mayamda haijaningi asina maram oiraga hajik lairiba rajniti na tauriba issue sisu akhoi gi mi gi di phirep laire akhoi gi oiba phirepti akhoi gi rajniti gi thongda gi su akhoi gi oiba phirep amata chungthokpi daba masi su ai thamoi sengna thawai hakchang yawnai jajani maila paibi amoina akhoi
Manipur imagi da magtadi akoi inai kengoina tadri phau ai pambom tingdana Manipur imagi da magta nupi khunai kudimangna saruk yagane mapalam dagi lakiba pot pusalai ba pot singina lama khangda moina thatuna saraga leire akoi buna kari hoina saraga hingo haibano Manipur da pariba mantri mandon jingina kari hoina sarkar hoina kari hoina palaga leibige masi hoina noina nga pangamoy do boy bataragadi mapalamdagi tharaiba pulisingje nahanbamda loina hanbigaro akoina tawraga akoina nupi oiba akoina ima Manipuri maira baibi ima akoina ngakjarage Imphal East amasung West ki oina numidang wairam pung mari fauba curfew komthokre Manipur lengakna district ani asida law and order ki fibam fagalakpadagi khongthang ase lokhalakpani hairi district ani asida ayuk pung manga dagi nungthil pung mari fauba komthokke Chandel gi oina ayuk pung manga dagi taruk fauba Bishnupur gi oina ayuk pung manga dagi nungthil pung manga fauba aduga Jiribamna ayuk pung manga dagi taruk fauba komthokke ngasi curfew komthoklingai matamda dukan sing thong hangnake Khwairambal Kaithenda Manamasing Yonbasing Famnake Miyamna Pochai Leiba Thoknaraki Loinana Nongmada Changdaba Yadraba Potlam Sing Leinake Chana Thaknaba Yauna Tongan ba Potlam Kaya Mapandagi Pusilakpa Matamda Lamda Masigi Irangna Maram Oiduna Kudong Chadaba Kaya Lerambadu Lehelaroi Haina Security Advisor Kuldip Singhna Thazaba Pirakre Haina Manipur Driver Association Gi General Secretary Sanjoy KSH na Fongdokre Wafamasi Driver Singhna Port Puthok Pusin Tauba Matamda Kudong Chadaba Kaya Lerakpadage Kuldip Singha All Manipur Road Transport Workers Federation Gangasi Unarubagi matangda Major Khulda Leiba Manipur Press Club ta pangthokkiba paumi singa unaba mada phongdokkibane mangna makhata na hai hauzik driver singna port puthok pusin tauba matamda hena khudong chanaba Manipur Governor amadi Security Advisor ki mafamda thamkiba wafam Security matik chana thamduna port puthok pusin taubada khudong thiba lehendaba leiriba irang asina maram oiduna kanagomba furup kharana akai atoi thol lakpa matamda khudakki oina medical treatment taunaba ambulance team ama piba amade lamkhangda gari yaraktaba matamda thamba yaba khudong chaba mafam ama piba hairiba sing asi thabakta onthokani haina thajaba pirakpagi damak thagatpa phongdokhe sadagi hona koina squad chapaka da squad na gari khunto chakhiba gumba driver da onjala phuba gumba adagi mamang de squad na pro thogi ba tungda khala hawba gumba marakta gari sama lakta gadi yam da gari si kilometer manga gumba sang lenge mamdi gari amai karakta yam da phut kutha ku ya kai muki chang mang gap ama sum lakma ya sum ting thora kanda gari sama chapaka da at least sam da 5 kilometer gumba gi ama hobam lakma si hobam mayam si koina gari mayam si marakta security matik sada PBU lambida akoigi aropi lehanbiu kaigama by chance gari yakta bomba natagana soidana irang sibu sogatpa mioi jingna nung thaba gumba nawrina ka papa gumba matam da khoigi asok apan driver sing da jawbo taragati moigi oina maru oina khoigi medical team ama with ambulance ama happy oina koina tanjal mi je security ki snaw jingna ju pubiba kanda ai je laiba ithau ji subnagi ai moi ngak pa khak na taba ai isama ki ju punsi ama ngasagi nungsina loinaraga sining ba mi se nam jaw da na ko mata mona sai chaliba dumaina ngakpi se biba kanda mamuta na pajana ngakpiu haiba jima ai thabak to ru sina jing tama se ma phil to jani Nongmada changdaba yadraba potlam kaya pusilakpa matamda security na ngak senba ngamdrabade ima singna ngak senduna punsilagani haina Universal Mothers Organization na thadrakpa cherol amana khangalakle serol asina makhataraduna National Highway 39 gi Kangpokpi area da nongmagi changdaba yadaba potlam kaya Imphal tamna pusilakpada athingba thamle adumakpu Kangpokpi dagi Churachandpur faubade akanba cheksin thorang loduna pusilhalle thawong asina takpadi CAPF yauna tampakta tariba furup sing charam zadana halage hairibra amaromda haukiba me ahumda thokiba irang adu loishinba naidana maitai sing kochen chenare chairagasida Imphal West District manung channa leiba Langolda Manipur Police na luchingduna Central Armed Police sing yauduna Mafam asida white flag pahenduna Manipur peace oire haina lauhanduna photo kapagi wahanthok karino Maitei singbu namthanaba Central
paramilitary forces na nampuda hayan liba wahi asi tasengna tangdu leitaba amadi oirabadi Manipur dagi hankro imalebak ekhoina ngakcha horage Maitai taba manung changsinba mafam kayada nongma kangdana nongmai kapsilaga matau karamna ing tappa lamdam ama oire hairibano haina cherol lasina makhatana palle Sagolban Kendragi MLA RK Imoga Loinana MLA Marina Ngarang Sagolmang Amadi Dolai Thavigi Awaba Taraba Khunja Singa Unaduna Awat Apa Khunja Singi Paudam Amadi Darkar Leiba Kaya Yengsinkre Kongchat aduda Khunja Singi Apam Pam da Singbu MLA Singna Soidana Pangthokani Haibage Thazaba Piramki Amadi Athubada Ingthaba Puraknaba Honabada Mayam Punna Saruk Yaminasi Haina Apel Tauke Makhatana MLA RK Imona Fongdokibada Mafam Marang Kangdana Changsilakliba Khulai Paiba Sing ase Masagi Mafamda Halan Kiba Natana State Amasung Nation gi Security da Sokpa Yabagi Thabak Toroklabadi Tumina Leiroi Hainasu Makhata Ke Ngarangi Khongchat aduda Patsoi Kendragi MLA Keba Wangoi SCG MLA Loken Lilong SCG MLA Nashir Amade Khundrakpam SCG MLA Lokeshwar Sur Saruk Yake Salaga koi nei ga koi honorable MLA sing yam pullaga kadai dawana taba dei numai taba jaga dei da tigrba agu kya da dawana taba myam na minaraga kari kari hena tawraga phagada ke habdu ge lambi da shanti porakala mayam gi seva tawbada awana sukmasida koi ama tawina singna minasi ha aduna honorable CM su yam kanna mana thamjare se Manipur da ujik leiba koi situation si update amasu mana nan honorable home minister ulaga kari kari legi have me am su win number 1 da nahandagi thoi ba box da koi su hona jari basi shanti oina leina na bagi koi masen ama toina leina na bagi ai masigi pandam si dani ma pandam dagi lakpa apoi arm force ha ga kari no koi na khang da ba me am se moi sing se amu ana halam gi ba koi state amasung nation gi security da sopya bagi thabak di masidi koi punam na su yaroi asina ko myang changna punam ama toina thengna mina ga dobulina masigu si ni ko na si mamang tharaga khanmina ga pangtho ka dobu me apse Handak Haukiba me Ohumda Thokiba Irang Aduda Churachandpur gi Khumu Jamba Mitei Lekai da Leiba En Ibom Sagi Churachandpur da Bazar da Hangba Nongmai gi Dukan dage Nongmai Chamanga gi Amade Nongmai Maru Kaya Lut Tawbikre Hiramasi gi Matang da Lokhat Pham Thokpa Sing Lokhat Piu Haina Manipur Human Rights Commission da Wakat Kre Wakat Cherol aduda Maru Oina Pallibadi Nongmai Chamanga adugi Manungda Repeater Masing Tarataret Double Barrel Marifu Pistol Nifu Manga .32 Revolver Single Barrel Chahumga Humpudara .22 Rifles Nipan Air Rifles FX 17 Air Rifles PX Chamagatara Airgun Piece Samagakun Amadi PX Minotus Ahum Yauri Hairi Aduga Kapayariba Maru Taranithoi Borgi Catris Lising Kunmanga Aduga Sel Oina Lupa Lak Kunmanga Yaukre Haire Thogdok asi Thokringaida Churachandpur District SP Amadi OC da Mateng Pangbina Haibada Mateng Pangbikhite Haiba Wafam Thamke Hiramasiga Mari Lenana Maral Labor Sing Fanaba Lut Taukiba Nongmai Amadi Maru Sing Thidoktuna Hanjin Binaba Athuba Matamda Investigation Taunaba Amadi Chapchaba Compensation Pibinaba Wafamsu Wakat Aduda Palle Panbayabadi Nongmai Amadi Maru Lut Taukiba Video Social Media da Viral Oikibane Hauzik Oirakliba Leibak ki Fibam asida ing chikna santi oina lainarbagidamak ngasi ayuk pung 9 dagi hauduna Siri Govindaji Temple Board ta Siri Govindagi Brahma Sabha singna jaiga taukre Siri Govindagi Brahma Sabha gi Veva Satkari Gurumayum Damarupatina Phongdorokpada Manipur gi yamna waraba tanfam asida ingna chikna lainabagi pandamda lebak kaidanaba jaiga asi pangthokebane mamangai ahallaman gi haktaktagi hauna chatnaduna laklaba asigumba jaiga tawbagi chatnabi adu tausi haina Brahma Sabaroi singna tawbane hairiba jaiga asi Brahman mayamna sinaduna tawgadabani hainasu mahakna makhata ke
Manipur gi yamna wara ba matam se masida Govinda da ngasi tawriba home na singba se tawduna ai khoi na masi se masi le pa kai da na ba hai da masi pawangai da gi hawduna alaman hakte pe hawduna dai gi da ba de sa kari maya amang da dai gi sing se masina katpiram alna ai gi matam se masida su asigom awa ba thawdu ama tholakwa matam se masida kari tawsige hai da na koi Govinda gi da le ba ai khoi gi Ratna Singh ase masi tanaraga asidi achouba jagya ma tawrasi haidana ngasai pung nipan dagi haudana ai baige lak amada ta ELITETV News Channel asigi oina miyamna email gi khuthangda ipau thabirakma matamda email address info@elitv.in da thabiraknaba khanganjari masida snatana ELITETV da ipau phongnabagi oina phone number 9402890982 da ipau phaubiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjari Losilakpada maru eba pau amana pizari ST list chanbagi wafam Supreme Court na Manipur High Court ki yathang inanaba khangalakre Manipur gi apunbagi saktam kaibiya roi su daleriba kuki militant sing action logadabani haina Imphal da paktaknana dharna fambaga loinana kholau kaya laukre Manipur gi irang asida punna miyoi hukudara hundoi lekhidre masigi manungda nifu mathoi di kangluk ki irang da tasengna lekhidabane MPCC na Manipur gi hojik oiriba phibam asigi matangda AICC da pukhatuna khanakre amadi AIR Churachandpur Nampuda mathau tawba lefankhre Ngasigi onadi ELITETV na pizaba numidangi pau lojare miyeng tabir basingbo amukana khurumjare